ꯑꯁ ꯃꯁꯤꯒꯤ ꯌꯦꯟꯁꯦ ꯅꯤꯌꯔ ꯕꯥꯏ ꯕꯥꯏꯒꯤ ꯑꯝꯇ ꯅꯠꯇꯦꯀꯣ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯀ꯭ꯂꯥꯁ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯕ ꯀꯥꯟꯗ ꯐꯥꯔꯁ ꯇꯥꯔꯛꯄꯒꯤ ꯍꯦꯔꯤꯇꯦꯖ ꯀꯟꯚꯦꯟꯗ ꯔꯦꯡ 1 ꯇꯥꯔꯦ ꯃꯣꯏꯒꯤ ꯁꯦꯛꯁꯟꯒꯤ ꯑꯣꯏꯅ ꯑꯣꯚꯔꯑꯣꯜꯒꯤ ꯑꯣꯏꯅ ꯔꯦꯡ 4 ꯑꯗꯒꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯁꯤꯒꯤ ꯕꯣꯏꯂꯔ ꯀꯦꯖꯤ 3.5 ꯈꯔ ꯍꯦꯟꯕ 4 ꯇꯥꯗꯧꯔꯕ ꯁꯤ ꯌꯦꯟꯁꯤ ꯑꯃ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯆꯥꯁꯦꯅ ꯂꯧꯔꯨꯕꯅꯤ ꯂꯥꯕ ꯐꯖ ꯐꯖꯕꯁꯨ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯂꯥꯕꯗꯗꯤ ꯆꯥꯎꯔꯦ ꯀꯦꯖꯤ 4.5 ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯥꯎꯃꯜꯂꯦ ꯑꯩꯈꯣꯏꯗꯗꯤ ꯑꯩꯈꯣꯏ ꯆꯥꯗꯣꯏ ꯃꯤ ꯃꯁꯤꯡꯁꯤꯒ ꯌꯦꯟꯗꯨꯅ ꯆꯥꯎꯕ ꯍꯦꯜꯂꯦꯅ ꯀꯦꯖꯤ ꯃꯁꯤꯡ ꯂꯧꯔꯛꯇ꯭ꯔꯦ ꯑꯃꯣꯝꯁꯨ ꯑꯩꯅ ꯈꯔ ꯍꯟꯊꯕ 3.5 ꯇꯥꯕꯁꯨ ꯂꯧꯔꯛꯑꯦ ꯌꯦꯟꯁꯤ ꯃꯌꯥꯝ ꯁꯤꯅ ꯍꯥꯎꯗꯣꯏꯅꯦ ꯍꯥꯎ ꯉꯥꯏꯔꯦ ꯃꯁꯥ ꯑꯇꯩ ꯀꯣꯏ ꯊꯤꯔꯨꯔꯒ ꯁꯤꯗ ꯑꯅꯛꯄꯗ ꯂꯩꯔꯝꯃꯤꯁꯦ ꯐꯔꯦ ꯁꯥ ꯃꯔꯣꯏꯁꯨ ꯂꯩꯗꯤ ꯂꯩꯔꯝꯃꯦꯒ ꯌꯥꯝꯗꯤ ꯌꯥꯝꯗꯕ Mami ꯆꯥꯗ꯭ꯔꯕꯣ Mami ꯆꯥꯗ꯭ꯔꯕꯣ ꯌꯥꯎꯋꯦ ꯄꯩꯁꯥꯗꯤ ꯈꯤꯇꯪ ꯃꯃꯤꯡ ꯌꯥꯎꯋꯦ ꯆꯥꯊꯣꯏꯒꯤ ꯋꯥꯍꯪ ꯍꯧꯖꯤꯛ ꯖꯥꯠ ꯍꯧꯔꯛꯑꯅꯤ ꯆꯥꯊꯣꯏꯒꯤ ꯋꯥꯍꯪ ꯃꯌꯥꯝꯁꯤꯒ ꯄꯥꯈꯨꯝ ꯄꯤ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯇꯨꯝꯃꯤꯔꯣ ꯄꯥꯈꯨꯝ ꯑꯃꯗꯒꯤ ꯀꯣꯏꯁꯟ ꯑꯃ ꯑꯗꯨꯝ ꯑꯣꯟꯕꯅꯤ ꯃꯥꯏꯅ ꯃꯤꯗꯤ ꯁꯜꯂꯒ ꯇꯨꯝꯃꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯤꯁꯨ ꯁꯤꯔꯕ ꯎꯝ ꯏꯪꯕꯒꯤ ꯎꯝ ꯊꯥꯡ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯖꯧ ꯇꯧꯗꯧꯗ ꯉꯥꯏꯔꯦ ꯖꯧ ꯂꯥꯎꯅ ꯑꯗꯨꯅꯤꯁꯨ ꯊꯥꯎ ꯃꯌꯥꯝꯁꯤꯗꯤ ꯅꯪ ꯊꯥꯎ ꯀꯌꯥꯝ ꯍꯩꯈ꯭ꯔꯒꯦ ꯊꯥꯎ ꯌꯥꯝ ꯍꯩꯗꯤꯌꯦ ꯉꯁꯥꯏ ꯊꯥꯎ ꯊꯣꯛꯄꯅꯦ ꯑꯗꯣ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨ ꯆꯥ ꯉꯝꯗꯦꯕ ꯊꯥꯎ ꯌꯥꯝꯃꯜꯂꯗꯤ ꯑꯉꯥꯡ ꯌꯥꯎꯗꯅ ꯃꯔꯨꯝꯗꯤ ꯄꯨꯔꯝꯗꯦ ꯑꯗꯣ ꯃꯔꯨꯝ ꯄꯨꯔꯝꯗꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯣꯏꯔꯦꯗꯤ ꯍꯥꯏꯕꯅꯦ ꯃꯣꯏꯅ ꯍꯥꯏꯕꯗ ꯃꯉꯣꯟꯗ ꯌꯦꯜꯂꯛꯏ ꯃꯤꯗꯣ ꯍꯟꯖꯟ ꯂꯩꯕ ꯂꯥꯛꯑꯦ ꯍꯟꯗꯛ ꯅꯤꯌꯔ ꯕꯥꯏ ꯕꯥꯏꯒꯤ ꯂꯩꯈꯤꯕ ꯃꯤꯁꯤꯡꯗꯣ ꯌꯦꯟꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯣꯛꯄꯤꯅ ꯑꯩꯈꯣꯏ ꯈꯪꯅꯦꯕ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯌꯦ ꯃꯥꯅ ꯌꯦꯡ ꯀꯥꯏꯅ ꯍꯟꯕ꯭ꯔꯥ ꯍꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯌꯦ ꯃꯥꯅꯗꯤ ꯌꯦꯟ ꯃꯆꯥꯛꯁꯨ ꯌꯥꯝ ꯊꯥꯛꯇꯦ ꯍꯥꯏꯌꯦ ꯃꯥꯏꯗꯤ ꯀꯣꯕꯤꯒꯨꯝꯕ ꯆꯒꯦꯝꯒꯨꯝꯕ ꯇꯧꯕꯤꯗꯣ ꯇꯧꯍꯧꯋꯦ ꯍꯥꯏꯌꯦ ꯇꯧꯁꯨ ꯇꯧꯋꯦ ꯑꯩꯅ ꯎꯔꯛꯄꯗ ꯀꯣꯕꯤ ꯑꯁꯣꯏꯕ ꯊꯥꯛꯍꯧꯕ ꯐꯖꯅ ꯌꯦꯡꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯨ ꯆꯥꯕꯒꯤꯀꯣ ꯕꯣꯏꯂꯔꯒ ꯊꯝꯃꯒ ꯆꯥꯎꯍꯜꯂꯒ ꯆꯥꯕꯤꯗꯣ ꯀꯦꯖꯤ 5-6 ꯇꯥꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯣ ꯄꯥꯝꯃꯦꯕ ꯑꯗꯨ ꯖꯒꯥꯗꯣ ꯂꯩꯇꯦ ꯃꯊꯛ ꯌꯣꯛꯄ ꯍꯥꯏ ꯌꯨꯝ ꯃꯊꯛ ꯂꯣꯛꯄ ꯍꯥꯏꯁꯨ ꯃꯣꯠꯂꯤꯅꯤ ꯌꯥꯝ ꯅꯝꯊꯤꯅꯤ ꯑꯗꯨꯒꯤ ꯈꯟꯕꯅꯤꯅꯦ ꯀꯅꯥꯅꯣ ꯑꯃꯨꯛ ꯐꯠꯇꯦ ꯒꯥꯏꯁꯨ ꯑꯃꯨꯛ ꯍꯥꯏ ꯈꯔ ꯑꯃꯅ ꯄꯪꯂꯣꯏ ꯂꯣꯏꯅꯩ ꯆꯥꯛꯀꯧꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯊꯥꯎ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯤ ꯅꯍꯥꯟꯗꯒꯤ ꯅꯤꯌꯔ ꯕꯥꯏ ꯕꯥꯏꯒꯤ ꯆꯥꯈꯠꯂꯛꯄꯩꯅꯦ ꯂꯦꯞꯇꯅ ꯑꯩ ꯂꯦꯞꯇꯔꯦ ꯊꯥꯎ ꯆꯥꯃꯟꯈ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯃꯥꯅ ꯊꯥꯎ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯗꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯆꯥꯒꯦꯔꯥ ꯍꯥꯏꯗꯨꯁꯨ ꯆꯥꯅꯤꯡꯗꯦ ꯀꯩꯅꯣ ꯆꯝꯄ꯭ꯔꯥ ꯁꯨꯝꯕ ꯁꯤꯂꯤ ꯇꯧꯕꯗꯣ ꯍꯩꯅꯔꯣꯏꯌꯦ ꯑꯩꯈꯣꯏꯗꯤ ꯁꯤꯟꯗꯕꯅꯦ ꯌꯥꯝ ꯅꯠꯇꯕꯤꯗ ꯈꯔ ꯀꯟꯁꯤꯟꯕꯒꯤ ꯋꯥꯅꯤꯗ ꯍꯣꯏ ꯑꯗꯨꯒ ꯑꯍꯥꯟꯕ ꯆꯥꯕꯗꯤ ꯍꯥꯎꯕꯣꯏ ꯅꯤꯡꯉꯦꯕ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯆꯥꯛ ꯑꯣꯛ ꯆꯥꯔꯛꯄꯗꯗꯤ ꯍꯩꯅꯔꯛꯑꯣꯏꯕ ꯁꯤꯂꯤꯗꯣ ꯑꯩ ꯈꯪꯈ꯭ꯔꯕꯅꯦꯕ ꯍꯋꯥꯏ ꯃꯨꯁꯣꯔꯤ ꯊꯣꯡꯕꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯆꯝꯄ꯭ꯔꯥ ꯈꯤꯇꯪ ꯁꯨꯝꯖꯟꯕ ꯍꯥꯎꯋꯦ ꯈꯣꯠꯂꯦ ꯍꯥꯏꯌꯦꯕ ꯍꯥꯎꯋꯦꯕ ꯍꯥꯎꯕꯕꯨꯗꯤ ꯑꯗꯣ ꯆꯥꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯆꯥꯛ ꯂꯣꯏꯐꯥꯎ ꯆꯥꯔꯛꯄꯗ ꯑꯗꯨꯝ ꯍꯩꯅꯔꯛꯇꯦꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯟꯗꯕ ꯄꯥꯝꯃꯛꯑꯦꯕ ꯃꯍꯥꯎ ꯑꯃꯗꯤ ꯀꯩꯅꯣ ꯃꯍꯥꯎꯗꯣ ꯇꯧꯔꯝꯗꯣꯏꯅꯤ ꯍꯣꯏ ꯈꯤꯇꯪꯒ ꯆꯥꯕꯒꯤ ꯌꯥꯕ ꯅꯝꯃꯤꯔꯣ ꯐꯖꯔꯦ ꯊꯥꯎꯅꯤꯗꯤ ꯊꯥꯎ ꯉꯥꯛꯇꯅꯤ ꯁꯧꯔꯤꯉꯩ ꯊꯥꯎꯒꯤ ꯍꯥꯞꯄꯁꯨ ꯅꯠꯇꯦ ꯃꯍꯤ ꯃꯁꯥꯗꯤ ꯊꯣꯛꯂꯛꯏꯅꯤ ꯍꯥꯞꯄꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯔꯁꯦ ꯉꯁꯤꯗꯤ ꯌꯥꯏꯌꯦ ꯁꯨꯃꯥꯏ ꯁꯨꯝ ꯆꯥꯁꯦ ꯕꯦꯝꯃ ꯃꯍꯤ ꯑꯃ ꯍꯥꯏꯔꯛꯀꯅꯤꯕ ꯅꯣꯏ ꯃꯍꯤꯗ ꯍꯥꯏꯌꯦ ꯑꯣ ꯑꯁ ꯑꯗꯨ ꯌꯥꯔꯦ ꯃꯍꯤ ꯌꯥꯎꯍꯟꯒꯅꯨ ꯃꯍꯤ ꯌꯥꯎꯍꯜꯂꯛꯀꯅꯨ ꯊꯤꯊꯧ ꯌꯥꯔꯅꯤꯍꯦ ꯌꯦꯁ ꯏꯃꯥꯏꯗ ꯀꯩꯅꯣꯝ ꯌꯦꯡꯕ ꯇꯧꯔꯦ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯃꯍꯥꯎꯁꯦ ꯀꯝꯗꯧꯒꯦꯅ ꯑꯌꯣꯟꯕ ꯃꯤꯅꯗꯤ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ
ꯌꯥꯔꯦ ꯁꯣꯝꯗ ꯀꯥꯞꯄ ꯌꯥꯔꯦ ꯃꯍꯤ ꯂꯧꯊꯣꯛ ꯃꯍꯤ ꯄꯨꯔꯥ ꯂꯧꯊꯣꯛ ꯌꯥꯔꯦ 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 ꯃꯍꯤ ꯌꯦꯡꯉꯁꯤ ꯍꯥꯞꯄꯁꯤ ꯌꯦꯡꯉꯁꯤ ꯀꯩꯅꯣ ꯇꯧꯔꯣ ꯃꯍꯤ ꯍꯥꯞꯆꯜꯂꯦ ꯁꯧꯗ꯭ꯔꯤ ꯁꯧꯗ꯭ꯔꯤꯗ 이라 네 이제 옷까지 배타이에 사다 한번 더 봐. 야, 네가 할까 너. 매직 딱 락살란지. 그거 안 돼야 안 해. Ready for đây nào. À, les kun bi mong lai làm sao làm đại hija. Chắc saya duri becha thoa. Ôi chú. Sao phải cái sao bỏ hai cái đuôi là sao bỏ đại đây sao thôi xin nè. Ngoài trong nó không gì. Món đại giờ sao bỏ, giờ có sao bỏ. Mình lấy sao bỏ, sản này sao bỏ. Sao bỏ, sao bỏ, tại là ai gì. Sao đấy.